Hello everyone, my name is Sarita. Welcome back to my channel. Ngasigi topic sidi akhoi gi umjha je kamaina tawbano haibagi maramdani haibadi akhoi gi skin type se kamaina tawbano adugi maramdani. Skin type ama khangba je yamna darkar tai si je khangbi da taradi akhoi gi skin routine ama form tawna bo hona bata why we could land up choosing wrong product. Akhoi gi skin type se khangbiradi akhoi market se da lairi ba mayam ama product mayam jidiki akhoi gi skin ga chanaba product irai line akhoi na pick tawba ngamgani plus admana tawbiradi akhoi gi paisa ju mayam ama save tawrani right product se choose tawrani na duga akhoi gi skin je amoina phajarani. Mostly akhoi gi imana use tawba akhoi gi inaw na use tawba imana bi na use tawba moi skin na chanare he hairaga akhoi na je election gum tawi aduga akhoi gi skin da laibak pharaga na akhoi skin da chanare laibak phatraga na aduduna hena problems lakpa ju yawe aduna sigumba factor dagi influence oi da bida akhoi gi isana kari pami akhoi gi skin je kamaina tawbano adu khangbiradi noina right product se choose tawba ngamani aduga si atopa factor mayam dagi noi influence oirada akhoi gi skin type se kari maram da change tawi habada akhoi gi skin type se factor mayam am lay adugi maram na akhoi gi skin type se hongduna layeba matam khudi makta constant oina laiteba aduna kari factor habada akhoi gi climate change ama laire hadi akhoi gi indhamda dagi summer season olakba dai indhamda da akhoi skin ji yamna dry feel oiba aduga summer season na akhoi gi skin ji yamna thawre kagum tawba aduna season change tarakpa matam da ju climate hongakpa matam da ju akhoi gi skin type se change tawgaleba aduna matam interval khudingi noi skin type se adum noina check tawbi gadabani aduga akhoi gi hormonal internal hormonal adu change tarakpa matam da ju akhoi gi skin type se change tawgali aduga plus akhoi gi lairiba nakan yelo akhoi lairiba environment ju yamna matter taw skin type se change tawbai damakta throughout the year akhoi gi skin type se constant laigani laite akhoi umcha je na ahanba sahi hawrakpada feel tawbaga aduga sahi loirapada feel tawbaga samanani laite aduna matam chupada akhoi gi kaino je skin type se adum check tawbiduna laigadabani kamaina check tawgani habada noina sijinariba face wash na phajana mai je tathokpiro mai je tathok loiraga pung ama mungai biro chi pung amai manung jida noi AC lairadi AC gi room da phambiganu noi gi normal room temperature da akhoi gi normal noi fan makha da phambiraga natraga normal noina laiba jumana adum laibiyo da pung ama bu karim apply tawbiganu moisturizer toner oigera karim apply tawbida pung ama noi gi skin je breathe hol aduga pung ama he loire hairaganda akhoi gi skin na kamaina phawi akhoi gi umcha ji na ji kamaina phawi habje noina observe tawoba akhoi gi skin type che manga oina khaidui ahanbada akhoi gi oily skin leire to oily skin jina pung ama loira kamaina feel tawni habada mai gi umcha ji yamna thawri yamna kagani aduga akhoi gi overall mai ji da akhoi gi laibak oigera na ta oi khajai oigera overall mai ji da thawri yamna kagani aduga akhoi gi irang langkhakum tawgani ba akhoi gi skin ji adumana tawradi noi gi skin je oily type ni oily skin type ki mi jing je akhoi gi pimple gumba uring gumba phuri gumba blackheads whitehead masamsa phumjalaga leiba akhoi gi skin da do blackheads kawai aduga whitehead adugumba gi problem ji yam leigaleba to moi clog pores ki chu problem yam leigaleba clog pore habadi akhoi gi skin gi da yauriba pore se chi je phumjangaleba thawrek thok mandana sumana noi gi skin je tawbiradi noi gi skin je oily skin type ni aduga mathang na combination skin type leire combination skin type china akhoi gi laibak ka natun ga jina yamna thawrek karaba aduga akhoi khajai jina yamna kangum feel tawraba kangum chingum feel tawraba adudi noi gi skin je combination skin type ni akhoi laibak ka natun gi maya je T zone kawi aduga akhoi khajai maya jina C zone kawi adu C ani gi zone ani mak se laibak ka khajai ga je feel je manadraba akhoi na icha jina phawba je manadraba adudi noi gi skin je combination skin type ni akhoi gi dry skin type china overall mai pumnamak ta overall da yamna dry oina feel tawgani yamna kangna feel tawraga khoi skin ji chingum adagi kuron ihu hugum admana feel tawgani admana feel tawradi noi gi skin je dry skin type ni dry skin type mi jing je akhoi gi fine lines lakpa ma khoi gi mid panda chumana mari lakpa je yamna thuna lakali kai gina habda moi gi skin je adum isingi mazak se watuna laibani na aduga khoi gi skin da kuron huba khotpa chu yamna toina tawgali moi gi skin da aduna
ड्राई स्किन मीजिंगसिना थिक मॉइस्चराइजर यूज तौ हाइजे अदो मथंगी स्किन जिना अखोइगी सेंसिटिव स्किन टाइप लेरे सेंसिटिव स्किन टाइप सिना माइजे यामना ngang माइजिदा अदो ngang हागजबम जु फील तौगनेबा अदमाना तौरदि नोइगी सेंसिटिव स्किन टाइप ने नॉर्मल स्किन टाइप सिना मिचुपदा अदुम फजदुना लैयेबा फना करीम अप्लाई तौदता जो मोइगी स्किन जे अदुम फजदुना लैयेबा दुगा मोइ पिंपल कई थुंगबदजु थुंगनदेबा नॉर्मल स्किन टाइप छे नॉर्मल स्किन टाइप नोइगी ओइतादी नोइ यामना ब्लेस ओइरबनी इशोरना जालागा नोइगी स्किन जे सेमबिराबनी सी मंगारे ngasi वीडियो जिति सी वीडियो जे लोइबुक नोइना येंबि तारेदि नोइ हजिबोक्ति नोइगी स्किन टाइप जे खंगबिरामनी स्किन टाइप से हजि खंगबनी ना नोइ राइट प्रोडक्ट से चूज तौबियु अदुगा नोइगी पैसा जे मयामम सेव तौबियु स्किन जे मोर रेडियंस एंड ब्यूटीफुल ओहेलु आइगी कंटेंट जे नोइना पाम्बा तारेदि आइगी चैनल जे सब्सक्राइब तौबियु नोटिफिकेशन बेल बु हिट तौबियु अदुगा आइबु इंस्टाग्राम दा फॉलो तौबियु टिल देन टेक केयर सी यू इन माय नेक्स्ट वीडियो बाय बाय